Arambai News Guwahati da Maithilongi pau tabiribasingbu ihan hanbamagtada chingangbam Suchitrarani na khurumjare. Hauzik pungpham asi fawbagi oina maruoiba samlapa pau khara longminarase. 15 August Independence Day gamari lenana Union Home Minister Medal for Excellence in Investigation amadi Chief Minister Medal for Outstanding Service panglakrabi WSI Maisnam Thadoibo ngarang Polar Bonda apunba khungang mapan chawkhatlo Baskandi Rural Development Association amadi Polar Bond anina taramna okre. Loop ki President Kisan Vidyapati amadi Association ki President Thokchom Jogendrana President Member oina saruk yakiba thoromasida Police Service ta Investigation ki lemjaningai oiraba medal phanglakhraba Maisnam Bimol amadi Maisnam Ongbi Prabhavati ki machanupi hauzikna Police Commissionerate Guwahati da posting taduna lairibi Women Sub Inspector Maisnam Thadoibu Certificate of Appreciation amadi lengyan phi khudol tamduna ikai khumnaba utkre. Thoramgamari Lenana Advocate Fanzawam Loknath, retired DSP, Nagaland Police, T.H. Haridas, Konthokjam Mangonjao, Huirem Babaton, and Dilip, Maishnam Bimol, WSI Thadoina Chingwa Myoy Singna, Maroibu Wafam Kaya, Pongdokibo Galoidana, Lupki General Secretary, Maishnam Ditena, Tagatuhai, Thamki. Ngarang Barak Museum gi sanglen da MS Ningomba CH Manikumar amati Dr. Haurongbam Rajmanina punna compile tawduna iba a basic English Manipuri dictionary with pronunciation based on IPA CH Manikumar na iba lairik Manipuri amati Bangla khon thoklon changdamna duna nainaba amadi B Kulachandra Sharma Longzamsa Sanathoi Dr. Haurongbam Rajmanina punna transcript amati edit tawduna iba Ningthorol Lampupa haiba Tongan Tongano Larik Ahum Barak Museum and Library Bon Tarapur Kasar Asamna Pongkre Larik Ponggi Thermasida Professor Mutum Babaton Advisor Barak Museum na Mipamapu Oiki Athoba Mithungoina Laishram Brojen Deputy Register Assam University Loinana Sinam Manager President URDS Bon Tarapur Amadi Dr. Rahul Saranya Assistant Professor and Head Economics Ram Madhav College Namathang Sitna Akhanaba Mithung Singh Oiki Thoramasida Usamongbi Asalata Landowner Barak Museum na Taram Okpugi Warol Thamki. English Manipuri Dictionary Yasibu Athoiba Mithung Laisham Brozen na Maikum Hangdoki Loinana Dr. Mutum Sani Assistant Professor Radhamandop College na Lairik Masak Taki. Ani suba Konthoklon Changdamnaba Lairik Asina Sinam Manager na Maikum Hangdoki Amadi Thongnauzam Somokanta Research Scholar Assam University Manipuri Department na Masak Taki. Aduga ahum suba lairik Ningthoro Lampupa hariba lairik asina Professor Mutum Babato na Maikum Hangdoki amadi Dr. M Satyavati Assistant Professor MK Day College na lairik masak taki. Pongkriba lairik sing asigi aiba CH Manikumar amadi Dr. Haurongbam Rajmani na lairik sing asigi matangda maroiba wafam kya thamki. Aiba MS Ningomba Masamak Thoram asida yaubangam kitrabasu oja asigi thodang singbu aiba singna thagatki amadi ikai khumnaba utki. Athoiba Mithung Laisam Brozen amadi Akhanaba Mithung Singh Sinam Major H. Bimol Dr. Rahul Saranyana Saranya Loinana Thoram asigi Mipamapu Professor Mutum Babaton na Thoram asiga Mari Lainana Larik Sing asigi Maramda Machataba Wafum Kaya Thamki. Dr. Haurongbam Rajmanina Thoramasigi Tagadwai Thamki Haina General Secretary H. Koripabana Thadorokpa Cherol Amana Pongdorakli. Ngarang Augustara Manga Humdra Tarit Suban Bharat Ning Tambanumit Noluknamba di Kai Kumnabaga Loinana Binakandi Part 2 Wangkem Lekai de Leipa Sipai Mitni Memorial Protection Committee na Masagi Office ta Pangthokre Ayukta Jatigi Machu Ohungi Firal Office ki mamang da lubasigi President Yumna Mani na chingkatuna Jatigi Sai Sakhi Amadi Firal Makhongda Leishu Katuna Ikai Kumnaba Utki Lupki President Nongthombam Birin Wahengbam Vidya Sundar, Mutum Sonamani, Ahongbam Tomba, Brinda Sakhi, Amadi Priyo Sakhi na Chingbana, Marlena Wafum Kya Thamki, Haina, General Secretary Tarangbam Nagendra Thadorok Pachirol Amana, Pongdorakli. Ngarang Indiagi Humdra Tarit Suba Ning Tambanumit Rural Development Organization Tolen Kun Nasu Lubasigi Office ta Children's Home Academy ga Kusam Naraga Pangthokre. Thoramasida Organization ki Treasurer Naurim Nilamanina Jatigi Firal Chinkatki. Thoramasida Academy ki Mahairoi Singh Staff Singh Amadi School ki Headmaster Athupam Rupachandra Organization ki Member Singh Self-Help Group ki Oza Singh Young Farmers Club ki Advisor Ngangom Ukendra na Jingba Saruk Yaki.
Aroibada Lisam Sanatomba Headmaster Devsora North Comprehensive Middle School amadi organization gi treasurer Enilamanina School gi angang singda Independence Day amadi future career gi maramda wafum kya thamduna angang singi pukning wakal thogot piki haina secretary Ngangom Jitendra na thadorakpa cherol amana phongdorakli Humdra Taret Suba Kanglai Ningtam Numit Ki Ningsing Thoram Malemgi Apunba Miti Dining Loop Ki Luching Purel Sayon Bakuman Gilamzing Makada Maru Sanglen Jorakul Sonai the Pangtoki Bogaloidana Lubasigi Masalo Shang Sing Dulap Serama di Lanka Hozai Karbiang Longi Manung Chanalaiba Amrazanama di Tripura Ramnagar Tuko Silchar Bualjur amadi Kanglai Paki Masalo Shang Sing the Su Thoramasi Pangtuktuna Taibang Sem Mapugi Mafamda Haikat Lekat Tamduna Machu Teret Ki Firal Chinkatuna Yaipa Ira Thoni Thoram Pangtoki Bagaloyana Ngasi Mak Maite Yakuigi Irei Pak Iram Dambu Yaknabagi Makutagi Kanana Bahonavada Tawaina Ponta Pikravasingi Amadi Hanagum Tangdu Laitana Lainabagi the Mak Mapugi Mafamda Tony Sake Lubasigi Maikidagi Maite Irei Chap Namaki Mafamda Haure Ka Pang ba Maigay Romda La Leima Imana Makutu Thanglen Paiduna Mai Onkre Kanglai Jasing La Leima Imabu Jetna Thagunarasi Langam Piram Tet Pangamnaba Haina Jekshin Warol Su Thamlakli Haukiba August around the Silter the Bangtokiba Peace Convention on Manipur Crisis have a thorum that known in NGO na Maite gi Mera Paibi Loop Sing Civil Society Organization Sing Amadi NGO Sing the coordinate of Gibagaluna na dignitary Sing the Su Ikaikum the Udki. Nagalamarum the Barak Manipur Friendship Association ga known in NGO Kusam Naraga Manipur gi Awaba Taraba Sing the relief ki Portlam Pibaga Mailina Pirol the Chingba winning Basing known in NGO gi mobile number 600295432 tasu pau phawiba yagani haina miyamda ningsinglakli Maifa headquarter gi mifama ma hauki bogastara humdoi Maifa gi study center Poilapul the president Thangzam Brozena mifama poiduna pangthokre mifama du da saruk yakiba executive members sing lakliba August kunda Manipuri lon gi numit amadi Maifa gi taret suba mapok numit pangthokpa loinana maiti mayek tamliba singi changdamnaba thoram gi manama thumsu yentokgi warep lowki haina secretary general tampak mayum salaudina khanghalakli Athoba Ningsing Loop Amadi Maitei Pukai Loop Lakipurgi upon Bamipam Amapamdona, Inspector of School Silcher Amadi Athoba Ningsing Loop ki President Amadi Advisor or Biramba Tokchom Ozakrishna Mohana, Hoki August around the Lake Davada, Luki President, Arkesanahal, Amadi Pukai Luki President, Yunam Nadia Chana, upon the President Loyana Yunam Mani, Amadi Ingudam Kantana, Daisa Famdona Awa Fondo Cre. Thoramasiga Marilina, Sapam Robindro, Asangum Goro Gopal, Irom Goromani, Manikanta Sarma, Lokam Atol, Ingudam Nilvir, Imasanathoi, Amadi Maibam Manidona Chingbana, Ozasna Hingling Eda Manipuri Kunagi, the Makto, Biramba Kudol Kayabu, Sintaduna, Nahonana, Ningsing K. El Manihar get to Devi, Amadi Ingudam Nilan Nasu, Thoromas Sarukaki, Minute Ani 2 minute Laiduna, Lake Traversing the Mapugi Mafum, the Tonizaki, Lake Hidrabo Zagi, Yum the Zatuna, Imungi, Awab the Susarugazari, Haina, Ingudam Nilvirna, Kangalakli. Athoba Singing Sing Numid Sonai Chanpur Supang Thokre, Amuthoi Sangit Vidyalay, Sonai Chanpur, Amsu, Sonai District Committee, Merapai B, Chanpur, Amadi Rising NGO, Chanpur, Lubahum Nakusam Naraga Pangtokiba Thoromasida, Ayuk ta Piral Chinkalaba Matung, Mio Chonga Mugna Saruyaduna, Miam Gioiba, Reli Amasuchatke. Ayuki Pung Taramakai Hokiba Pongwa Mipamda, Amsu, Sonai District Ki President Ravindra Kumana, Mipamapu, Aduga Guest of Honor da, Sinam Ibocha, Advisor, Amsu, Sonai District, Manglaisana Mangangcha, President Manipuri Saitya Parisa, Chanpur Branch, Laishram Leon Chaubi, President Chanpur Mera Paibi, Larenjam Rambabu, Vice President, Amuthoi Sangit Vidyalay, Chanpur, Jingsubam Nabukumar, Advisor, WMC, Barak Valley, John, Laishram Satyajit, Advisor, Amsu, Amadi, Seram Parithon, Vice President, Amsu Central Committee, na Daista From K. Thorongi Manung Chana Pangthokiba Cultural Program da Sawaizam Dayababuna, host oiduna thang ta China ba nat ki isai saireng wareng thiba amadi Manipur hai na isai jagoisu sakhi sakhi loisilakpada lembishana nambramna thagarwai thamki Singerbon High School da su chamaga kuntrani thoi suba thoba singi ningsing numit pangthoki mifamapu headmaster Muhammad Jamaluddin na school firal tangkai chingkhalaba matung athoba singi saktam da maira
amadi hailai katuna ikai khumnaba utki mahairoi sing loyana oza ke nanda babu oza ke karunamurti mishra na chingbuna numida siga marilena marik jumbo wafum kaya thamduna mahairoi sing da tahan ke pungning wakal thogat pikhe numida siga marilena na layek pam dilebak ningba isai sakpagi hidana bagi thoram amasu pangthokhi layek bagi changdamnabada w sardana ahan mana l Chinglem bana anisuba bana amadi PHI pabina ahum suba bana phangkhe aduga lebak ningba isegi hidana badana W nimita TH Ritika A Joyshri amadi M Arohi ki kangbuna ahan bana anisuba bana M Premita aduga ahum suba bana na TH Wangthoi amasung S Vikas ki kangbuna phangkhe aroibada B Tikendrazit phaba haiba lila macha amasu class 9 amadi class 10 gi mahairoi singna khudol tamkhe Manipuri Meithei Association Bangalore nasu Patriots Day gi thoram pangthokre Chaudiya Memorial Hall Maleshwaram Bangalore da pangthokiba thoram asida kanglup khudimaki Manipuri singna saruk yaki Maira chukhalaba matung MMAB habdi Manipuri Meithei Association Bangalore nas gi Chief Coordinator Arun Yambemna taramna upagi warol loinana akhanaba wangloi mari habdi historian Dr Malem Ningthauza Nagalu chingba Asang Kasar Dr Arambam Noni amadi Dr Bimol Akoijamna Tharam Sigi Nungyoba Warol Kaya Loinana Ngasi Manipur Tholiba Kanglup Irang Asiga Marilena Marik Chumbo Wafum Kaya Machatana Thamki MMAB gi President Major Rajkumar Jaljitna Association asigi background amadi Manipur lariba miyam amasung relief camp singda mateng pangki pada laukiba thodang kaya gi matang da su wangangki Dinkiba miyamna national anthem su sakibata natana equal right amadi Manipur da mitai sing gidamak natural resource access tawgi khudong chaba piba stop narco terrorists stop illegal immigration loinana Manipur amadi India gi unit amasung integration ngak nanabagi banner sing utpaga loinana kholau kya su lauki Assam Manipuri Cultural and Custom Preservation Committee Rajbari Hozai Assam na sinlangduna Jogijangi Rajbari Sanabungda leiba Community Hall da chamaga kuntrani thoi suba thoba singi ningsing numit pangthokhe Committee asigi President Wakam Chandra Kumar na phiral chingkalaba matung athoba singi mafamda Shraddhanjali katki Lakipur Subdivision gave it to Candidating Singh Loop Kaptanpur Part 1 Lamlong Kaithel na sinlangduna athoba singi ningsing numit wapok pitarning da pangthokre Lakipur gi MLA Kuksik Rai na athoba singi mafamda hailai katki aduga Ningomba Madan Babu na mifama puyo na pangthokiba thoramasida RK Birensana Poroma Mishra Sidam Gunamohan Muhammad Dema Khan Vishweswar Das Krishna Kaisam Guno H Babu na chingba miyoi singna daisa famki Thonauzam Ton Singna keynote address Sinamongbi Sanatombi social activist Ningombam Ranjit na thobasingi maramda wangangki Nandalal na thoram conduct tawki amadi laisang them Nandababu na vote of thanks piki Ngarang Humdra Teret Suba Independence Day Gamarilina na Young Farmers Club Tolen Kungi Office ta Hoki Bogus trying to egi labak thiba lambi gi accident ta club asigi General Secretary Ngangum Komla Kantana manung matam chadana laiki tabagi awawa fungdupagi mifam ama phamkhre mifam asida Ngangum Braja ki sorna laiki traba Komla Kanta gi punsi wari amadi miyam gi damak kathok lamba kayabu marik chumna mayamda paudamdana nahona na ningsingkhe Ngangum Baba Macha Ngangum Ombi Punya Jyoti amadi club asigi President Athokpam Nilakantana su thamoi shokna nungai Thoramasida Rural Development Association Tolen Kun amadi Self-Help Group Tolen Kun member sing su saruk yake Laikitraba mahaki mungmangi awabada su saruk yazari haraduna minute ani tumina laiduna mahaki damak mapugi mafamda thawni sakhe Haukiba August Rani Toy Tangza Numita Lambigi Labak Thiva Thogdogamada Laikitraba Tolen Kungi Oza Ngangum Komla Kantagi Mafam Daikai Kumabo Utpagi Condolence Mipamasu Haukiba August Ramarida United Clubs Organization Yuko Lakipurna South Barak Hall Campus ta Pamkre Yukogi President Kaidem Kantana Mifama Poiduna Pamkiba Wow Pungdo Pui Thoramasida General Secretary N Nanda Mohan Oinam Biramani Ngangum Niranjan Dr. P. Raj Bihari Dr. Y. Raj Bihari Haurongbam Loya Taba Changamayum Ibo Pisak Laishram Sarad and Ukendra na chingwa miyoi singna saruk yarduna laikhidraba oza Ngangum Komla Kantagi Thawai Mirel na lairi bakta ingna chikna lairunaba minute ani tumina laiduna mapugi khuyada thawni zaki laikhidraba matamda oza si Young Farmers Club Tolen Kungi General Secretary oina phampu biramki mahak inglising amaga chamapan humpu marigi November mapanda kasargi Tolen Kunda pokhibane Masak Naiba Lubama Wariba Manipurgi Theatre Amadi Literature ki Lamda Kanna Changshiliba Palem Pantho Cultural Trust ki Taretsuba Foundation de Lubasigi Orai Sangda
पांगथोखरे थौरम असिदा वेस्टर्न स्टार क्लब लांजिंग अचौबगी प्रेसिडेंट सोरखाइबम नवना चीफ गेस्ट रिटायर्ड हेडमिस्ट्रेस सेराम पूर्णिमासीना गेस्ट ऑफ ऑनर अमदी ट्रस्ट असिगी प्रेसिडेंट बुध चिंगथामना प्रिसाइड तौदना सरुक याखी थौरमगी सरुक अमोइना अहल लमन सिंगबु इकाइखोमनबा उटपोइना खुदोलपोट सिंग तमखी ट्रस्ट की आर्टिस्ट सिंगदसु खुदोलपोट पीखी कंगलैपाकी पिरांग हाइबा लीला मचामसु खुदोल तमखी लीला से डॉक्टर सलाम शांतिबलाना इरगा बुद्ध चोंगथामना डायरेक्शन पीखिबनी लीला से ngasi मणिपुर थोलिबा थुदोक्सिंग असिदा युमफम ओइबनी हाइना सेक्रेटरी डॉक्टर सलाम शांतिबलाना थादोरकपा चेरोल अमना फोंदोरकले मणिपुर की सेंटर की पुलिस मेडल फंगलखिबसिंगी मनुंगदा प्रेसिडेंट पुलिस मेडल फॉर गैलेंट्री फंगलखिबदा लौख्राकपम इबोम चासिंग सीआरपीएफ की असिस्टेंट कमांडेंट अमदी नवज्योति रॉय आईसीटी अदुगा पुलिस मेडल फॉर मेरिटोरियस सर्विस फंगलखिबदना सापम यायमथोय हविलदार खोंग्राइलाटपम देवव्रत शर्मा हविलदार लोंगजम शांत हविलदार युमलेंबम सुनंता सुवेदार खाउते थांजलाल इंस्पेक्टर एल सैमांग खोंसाई असिस्टेंट कमांडेंट अदुगा जमींदार सिंह की मरक्ता मोहम्मद फैजार रहमान सनसम तीजेन अमदी सिजगुरुमयुम बुद्धचंद्र शर्मा यावरी मणिपुर की फुटबॉलर कांगपोकपी की साइकुलदगी जमशेदपुर एफसी की दमक सानरीबा सैमिनलैंड डोंगेलना यूनियन होम मिनिस्टर अमित शाह की मायोक्ता डेरिगेटरी रिमार्क पोस्ट तौरक्रे तुंगदा लानली हाइजरखिबगा लोयना मसामगना थागलखिबा पोस्ट अदु डिलीट तौखी कुकी कम्युनिटी के सेपरेट एडमिनिस्ट्रेशन की डिमांड से ताबीदनबा यूनियन गवर्नमेंट की मथक्ता सीएम एन बीरना चंगचिलिबा खोंजंगसिंगदा नगा एमएलए निपाना सौगतकनी हाइरखरे प्राइम मिनिस्टर नरेंद्र मोदी ना ओपोजिशन था कया मणिपुर की मतंग मचिन कांगथोकनबा होनरखिबा सिगी मरक्ता ngarang रेड फोर्ट जाति की फिराल पहलबा मतुंग इरांगना चाहलबा वांगनोपकी स्टेट मणिपुर की मरमदा पलदुना लेबाक मियामदा एड्रेस तौबा हौखी अमदी इंडिया दा चेलिबा गाड़ी सिंगी हॉर्न अमदी साइरेन की मखोन इंडियन म्यूजिकल इंस्ट्रूमेंट सिंगी नुंगशिरबा म्यूजिक ना महुत सिलहौनबा थौरांग तौरी हाइना लेबाग सिगी यूनियन ट्रांसपोर्ट मिनिस्टर नितिन गडकरी ना लाउथोखरे ngasi gi nadi arambai news guwahati da mithilon gi paw sandokchaba matang asta loisinjaba ga loinana tabiriba singbo amkasu hanna khurumjari